ꯉꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯦ ꯐ꯭ꯔꯥꯟꯁꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯏꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯦꯂꯤ ꯀꯧꯕ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁꯣꯜꯖꯔꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯔꯣꯝꯗꯅ ꯀꯦꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯠ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯦ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯅ ꯔꯤꯡ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯀꯦꯂꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯂꯤ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯥꯏ ꯍꯣꯏ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯂꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯥꯛꯇ ꯐꯝꯂꯒ ꯃꯍꯥꯛꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯄꯥꯛ ꯑꯗꯨꯗ ꯀꯥꯎꯔꯝꯂꯦ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯔꯦꯅ ꯄꯨꯔꯛꯂꯤꯕ ꯀꯥꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯦꯂꯤꯕꯨ ꯂꯦꯞꯍꯜꯂꯝꯂꯒ ꯃꯍꯥꯛ ꯕꯨꯛ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯂꯤ ꯅꯥꯏꯇꯣꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯛꯖꯔꯤꯌꯁ ꯀꯥꯔ ꯊꯧꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯅꯨꯡꯗ ꯑꯃꯒꯤ ꯃꯃꯤꯡꯅ ꯇꯤꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯤꯝꯅ ꯀꯦꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯔꯟ ꯇꯥꯅꯤꯡꯉꯥꯏ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯔꯦ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯒꯅꯣꯔ ꯇꯧꯔꯝꯂꯒ ꯀꯦꯂꯤ ꯑꯃꯗꯤ ꯔꯦ ꯃꯈꯣꯏꯅꯤ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯂꯒ ꯆꯠꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯇꯤꯝ ꯒꯥꯔꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯂꯒ ꯇꯤꯝ ꯑꯗꯨ ꯈꯪꯒꯥꯎ ꯆꯤꯡꯊꯔꯗꯨꯅ ꯃꯈꯣꯏꯒꯤ ꯋꯤꯟꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯥꯔꯟ ꯇꯥꯁꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯔꯦ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯇꯤꯝ ꯃꯁꯥ ꯁꯣꯟꯕ ꯀꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯩꯖꯥꯡ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯦꯁꯨ ꯃꯁꯥ ꯀꯟꯖꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯝꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯟꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯤꯝꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯕꯨꯛꯃꯛꯇꯗ ꯊꯤꯟꯖꯤꯟꯖꯈꯤꯔꯝꯃꯤ꯫ ꯈꯨꯗꯛꯃꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯡꯅ ꯊꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯔꯦ ꯑꯃꯗꯤ ꯀꯦꯂꯤ ꯃꯈꯣꯏꯒꯤ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯔꯗꯔ ꯇꯧꯕꯒꯤ ꯀꯦꯁ ꯑꯗꯨ ꯄꯥꯜꯂꯛꯄꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯣꯌꯔ ꯑꯁꯤꯅ ꯔꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯔꯕ ꯆꯣꯏꯁ ꯑꯅꯤꯈꯛ ꯂꯩ꯫ ꯑꯍꯥꯟꯕ ꯆꯣꯏꯁ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯗꯨ ꯌꯥꯖꯔꯗꯨꯅ ꯖꯦꯜ ꯆꯪꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯆꯍꯤ 2 ꯈꯛꯇꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯖꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯆꯔꯥꯛ ꯑꯗꯨ ꯑꯩꯅ ꯊꯥ 4 ꯍꯟꯊꯔꯗꯨꯅ ꯊꯥ 19ꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯁꯤ ꯅꯁꯥꯅ ꯌꯥꯖꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯗꯟꯗꯤ ꯑꯗꯨ ꯆꯍꯤ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯐꯪꯒꯗꯧꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯦꯅ ꯈꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯔꯗꯨꯅ ꯃꯍꯥꯛ ꯖꯦꯜꯗ ꯆꯍꯤ 2 ꯂꯩꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯤꯟꯀꯠ ꯇꯧꯈ꯭ꯔꯒ ꯍꯦꯃꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯍꯦꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯂꯗꯨꯅ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯟꯕ ꯃꯤ ꯀꯌꯥ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯦꯃꯔꯅ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯔꯦꯅ ꯂꯩꯒꯗꯧꯔꯤꯕ ꯖꯦꯜ ꯑꯗꯨꯒꯤ ꯂꯩꯐꯝ ꯄꯨꯝꯕ ꯃꯍꯥꯛꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅ ꯖꯦꯛ ꯃꯣꯔꯤꯁꯟ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯦꯃꯔ ꯑꯗꯨ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯨꯔꯗꯨꯅ ꯖꯦꯛ ꯃꯣꯔꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯛꯀꯤ ꯃꯐꯝꯗ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯤꯔꯗꯨꯅ ꯍꯦꯃꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯛꯅ ꯖꯦꯜ ꯑꯁꯤꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯃꯛ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯒꯗꯧꯔꯤꯕ ꯑꯅꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯖꯦꯜꯗ ꯂꯩꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯦꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯔꯤꯀꯣ ꯀꯧꯕ ꯒꯥꯔꯗ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯥꯟꯐꯥꯁꯤꯡ ꯑꯁꯤꯒꯤ ꯃꯐꯤ ꯄꯨꯝꯕ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯪꯒꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯏꯀꯥꯏꯕ ꯃꯇꯝꯗ ꯔꯤꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯗꯨꯅ ꯅꯝꯐꯨꯗ ꯈꯪꯒꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯤꯀꯣꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯔꯦꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯤꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛ ꯃꯈꯥ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝ ꯀꯧꯕ ꯒꯥꯔꯗ ꯑꯃꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯦꯕꯨ ꯄꯨꯔꯛꯂꯗꯨꯅ ꯖꯦꯛ ꯃꯣꯔꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯣꯔꯁꯇ ꯆꯍꯤ 12 ꯊꯕꯛ ꯇꯧꯔꯝꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯔꯚꯤꯁ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯛꯅ ꯔꯦꯒꯤ ꯃꯐꯝꯗ ꯃꯍꯥꯛꯁꯤ ꯑꯐꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯨꯅ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝꯅ ꯔꯦꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯖꯦꯜꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯦ ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯥꯎꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯦꯜ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯍꯥꯛꯀ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯒꯥꯏꯅꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯖꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯔꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞꯀ ꯂꯣꯏꯅꯅ ꯄꯨꯂꯞ ꯆꯪꯂꯛꯂꯝꯃꯤ꯫
ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯨꯞ ꯃꯁꯦꯟ ꯃꯈꯣꯏ ꯐꯨꯅꯔꯛꯀꯗꯧꯔꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯋꯤꯂꯤꯌꯝ ꯆꯪꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨꯕꯨ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯤꯌꯝꯅ ꯔꯦꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯤꯟꯅꯔꯛꯂꯝꯃꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯗꯦꯕꯤꯠ ꯀꯧꯕ ꯂꯥꯟꯐꯥ ꯑꯃꯁꯨ ꯔꯦꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯁꯦꯜ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯪꯂꯛꯂꯝꯃꯤ ꯗꯦꯕꯤꯠ ꯑꯗꯨꯅ ꯂꯩꯐꯝ ꯇꯥꯛꯂꯛꯂꯕ ꯃꯇꯨꯡ ꯔꯦ ꯁꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯒ꯭ꯔꯥꯎꯟꯗ ꯃꯍꯥꯛꯀ ꯐꯨꯅꯒꯦ ꯇꯧꯈꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯔꯦ ꯃꯁꯥꯅ ꯃꯁꯥꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯥꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯔꯤꯀꯣ ꯑꯃꯗꯤ ꯋꯤꯂꯤꯌꯝ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯕꯨ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯤꯀꯣꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯔꯦꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯦꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯔꯤꯀꯣꯅ ꯔꯦꯕꯨ ꯆꯥꯛꯍꯟꯅꯕꯅꯤ ꯈꯜꯂꯗꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯔꯤꯀꯣꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯦꯅ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯔꯤꯀꯣꯕꯨ ꯐꯨꯊꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯔꯗ ꯑꯅꯤꯈꯛ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯤꯀꯣꯅ ꯔꯦꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯕꯅꯤ ꯈꯜꯂꯗꯨꯅ ꯔꯦꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯔꯤꯀꯣꯅ ꯁꯦꯒꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯤꯀꯣꯅ ꯔꯦꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯁꯦꯠꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯐꯤꯔꯣꯜ ꯍꯦꯛ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯒ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯊꯥꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯩꯇꯨꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯀꯟꯊꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯗ ꯂꯦꯞꯂꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯚꯤꯛꯇꯔ ꯀꯧꯕ ꯑꯃ ꯊꯣꯛꯂꯛꯂꯗꯨꯅ ꯔꯤꯀꯣꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦ ꯏꯔꯨꯖꯗꯨꯅ ꯂꯩꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯐꯔꯕ ꯍꯦꯟꯔꯤ ꯀꯧꯕ ꯂꯥꯟꯐꯥ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯒꯤ ꯃꯐꯝꯗ ꯃꯟ ꯌꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯅꯤꯡꯗꯒꯤ ꯄꯤꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯦ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯤꯛꯈ꯭ꯔꯕ ꯃꯍꯥꯛꯅ ꯊꯤꯜꯂꯛꯄ ꯀꯤꯟ ꯑꯁꯤꯅ ꯄꯥꯟꯕ ꯃꯇꯝꯗ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯥꯡꯅ ꯆꯦꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯕꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯛ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯁꯤꯒꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯛꯀꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯔꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯕꯨ ꯒꯦ ꯆꯨꯔꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯣꯔꯃꯦꯜ ꯑꯃꯒꯨꯝꯕꯅꯤ ꯑꯁꯣꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯔ ꯈꯟꯅꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯀꯤ ꯑꯃꯗꯤ ꯐꯣꯛꯁ ꯂꯥꯛꯂꯗꯨꯅ ꯔꯦꯕꯨ ꯇꯥꯞꯊꯤꯕ ꯃꯈꯩ ꯐꯨꯊꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯚꯤꯛꯇꯔꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯈꯥꯝꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯐꯨꯕ ꯑꯗꯨ ꯍꯦꯟꯖꯟꯈꯤꯕ ꯇꯥꯔꯒꯗꯤ ꯔꯦ ꯑꯁꯤꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯗꯦꯕꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯇꯩꯒ ꯂꯣꯏꯅꯅ ꯂꯟꯆ ꯇꯥꯏꯃꯤꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯣꯝꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯦꯅ ꯅꯨꯄꯥ ꯑꯃꯁꯨ ꯎꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀ ꯏꯍꯥꯟ ꯍꯥꯟꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯈꯟꯅꯒꯦ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯔꯦ ꯑꯃꯗꯤ ꯗꯦꯕꯤꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯔꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯩꯁꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯇ꯭ꯔꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯂꯨꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯅꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯅꯥꯅꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯈꯛꯇꯃꯛ ꯈꯪꯉꯤ ꯄꯩꯁꯥ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯔꯤꯀꯣ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯔꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯍꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯔꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯦꯂꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯀꯌꯥ ꯑꯃ ꯇꯝꯖꯔꯝꯃꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯔꯦ ꯖꯦꯜꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯇꯝ ꯁꯥꯡꯅ ꯁꯥꯟꯅꯕꯗꯤ ꯐꯪꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯅꯤꯈꯛ ꯂꯥꯛꯂꯝꯂꯒ ꯔꯦꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯄꯨ ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯖꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯔꯤ ꯆꯪꯂꯛꯂꯨꯅ ꯖꯦꯟꯕꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯔꯤꯅ ꯖꯦꯟꯕꯨ ꯗꯝꯕꯦꯜ ꯑꯗꯨꯅ ꯁꯨꯊꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯥꯟꯖꯥ ꯆꯥꯅ ꯔꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯦꯟꯔꯤꯕꯨ ꯐꯨꯊꯔꯛꯂꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯋꯤꯂꯤꯌꯝ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯐꯨꯅꯕ ꯑꯗꯨꯕꯨ ꯈꯥꯝꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯨꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯒꯤ ꯃꯐꯝꯗ ꯇꯣꯏꯂꯦꯠ ꯁꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯅꯤꯁꯃꯦꯟ ꯑꯗꯨꯕꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯔꯦꯅ ꯇꯣꯏꯂꯦꯠ ꯑꯗꯨꯕꯨ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯁꯦꯡꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯦꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯖꯦꯜ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯟꯅꯈꯦ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ
ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯔꯦꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯔꯦꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯀꯣ ꯑꯃꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯖꯦꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯩ ꯑꯃꯈꯛ ꯂꯧꯊꯣꯛꯂꯗꯨꯅ ꯔꯦꯒꯤ ꯃꯅꯤꯡꯗꯒꯤ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯚꯤꯛꯇꯔ, ꯔꯤꯀꯣ, ꯐꯣꯛꯁ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗꯗꯤ ꯖꯦꯛꯅ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯤꯕꯅꯤ ꯔꯦꯕꯨ ꯑꯋꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯚꯤꯛꯇꯔꯅ ꯐꯣꯛꯁ ꯑꯃꯗꯤ ꯔꯤꯀꯣꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅꯤꯒꯤ ꯃꯐꯝꯗꯁꯨ ꯃꯍꯥꯛꯅ ꯀꯤꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯁꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯤꯛꯇꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯦꯗ ꯋꯤꯂꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯋꯤꯂꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯆꯗꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯀꯣꯒꯤ ꯃꯐꯝꯗ ꯆꯦꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯣꯏꯂꯦꯠ ꯁꯦꯡꯅꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ꯫ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯦꯟꯅꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯝꯅ ꯐꯣꯛꯁ ꯑꯃꯗꯤ ꯔꯤꯀꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯅꯈꯣꯏꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯔꯤꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯡ ꯇꯥꯛꯍꯟꯕꯁꯨ ꯄꯥꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯐꯣꯛꯁ ꯑꯃꯗꯤ ꯔꯤꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯐꯥ ꯑꯃꯒꯤ ꯁꯦꯜꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯃꯨꯡ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯧꯔꯕ ꯁꯣꯔꯤ ꯍꯩꯖꯥꯡ ꯃꯆꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯪꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯈꯨꯔꯨ ꯅꯣꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯇꯣꯏꯂꯦꯠ ꯁꯦꯡꯕꯒꯤ ꯗꯟꯗꯤ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯑꯗꯨꯕꯨ ꯁꯦꯡꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯤꯛꯇꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯇꯧꯔꯝꯂꯤꯕ ꯃꯔꯗꯔ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯇꯧꯔꯝꯕ ꯃꯔꯗꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯣꯛꯁ ꯑꯃꯗꯤ ꯔꯤꯀꯣ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯗꯔ ꯑꯁꯤꯕꯨ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯥꯜꯅ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯂꯦꯠ ꯁꯦꯡꯂꯤꯕ ꯂꯥꯟꯐꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯤꯁꯟꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯊꯧꯕ ꯑꯗꯨꯁꯨ ꯐꯪꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯗꯟꯗꯤ ꯑꯁꯤꯕꯨ ꯄꯤꯁꯟꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯊꯥꯖꯒꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯔꯦꯅ ꯃꯣꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯄ꯭ꯂꯦꯌꯔ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯅ ꯂꯩꯅ ꯃꯍꯥꯛꯀꯤ ꯁꯄ꯭ꯂꯥꯏꯌꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯣꯖꯦꯟꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯁꯨ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯍꯥꯏꯐꯦꯠ ꯇꯥꯔꯨꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯖꯦꯟꯅ ꯔꯦꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯇꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯄꯨ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯈꯟꯕꯒꯦ꯫ ꯍꯥꯏꯕꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯦꯡ ꯈꯨꯄꯨ ꯑꯅꯤ ꯂꯩ꯫ ꯒꯦꯡ ꯈꯨꯄꯨ ꯑꯃꯗꯨꯗꯤ ꯔꯦꯒꯤ ꯌꯦꯡꯅꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯍꯧꯖꯤꯛꯇꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯁꯤꯟ ꯀꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯔꯦ ꯑꯃꯗꯤ ꯗꯦꯕꯤꯠ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯖꯦꯟ ꯒꯦꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯦꯒꯤ ꯃꯐꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯦꯒꯤ ꯃꯐꯝꯗ ꯇꯥꯏꯅꯁꯜꯂꯛꯂꯝꯃꯤ꯫ ꯔꯦꯁꯨ ꯑꯄꯪꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯔꯥꯜ ꯑꯗꯨ ꯄꯤꯁꯤꯜꯂꯛꯂꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯒꯦꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯇꯧꯈ꯭ꯔꯤꯕ ꯃꯔꯗꯔ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯃꯣꯖꯦꯟꯒꯤ ꯒꯦꯡꯅ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯔꯦꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯒꯦꯡ ꯈꯨꯄꯨꯁꯨ ꯑꯗꯨꯃꯛ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯟꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯠ ꯂꯥꯛꯄ ꯉꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨ ꯂꯧꯊꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯦꯂꯤ ꯑꯗꯨ ꯔꯦꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯜ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯛꯁ ꯑꯃꯗꯤ ꯔꯤꯀꯣꯅ ꯀꯦꯂꯤꯒꯤ ꯃꯐꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯉꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯇꯧꯒꯗꯣꯔꯤꯕꯅꯤ꯫ ꯅꯍꯥꯛꯀ ꯔꯦꯒ ꯎꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯥꯄꯤ ꯄꯨꯝꯕ ꯂꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯔꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯦꯂꯤ ꯔꯦꯕꯨ ꯎꯅꯕ ꯐꯪꯂꯒꯗꯤ ꯈꯜꯂꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯄꯨꯝꯕ ꯂꯧꯊꯣꯛꯂꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯔꯤꯀꯣ ꯔꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯅꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯉꯁꯤ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯒ ꯆꯦꯛ ꯇꯧꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯃꯀꯣꯛ ꯊꯥꯗꯠꯂꯒ ꯍꯥꯠꯇꯣꯛꯄ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯟꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯖꯠ ꯑꯃꯨꯛꯀꯁꯨ ꯂꯧꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯖꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯂꯗꯨꯅ ꯍꯦꯟꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯀꯛꯊꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯔꯦꯕꯨ ꯃꯣꯖꯦꯟꯒꯤ ꯒꯦꯡ
kupu aduna mahako mokoi manakta lakta ba kauraklami mojen regi mafamda yamna sauniklaklami maram aduna orga makoina kadal tawsannaraduna maning lobjek attack tawna bu honarklami maramdi re harba nupasina makoigi geng su yaw yadaba aduga makoina tawkriba asengma du buzu atopa geng kupugi mafamda haidokpagi dapaktani adugi makha tarakpadana re debit kaloina phaminaduna lerami matang aduda riko amadi fox changladuna mahako workshop area amada pusallaga changkhirami maramdi fox amdi riko gi mafamda mojen na rebu puraklaga lakna ba sinarakpagi dapaktani matang aduda mojen na regi mafamda David amadi mahakal lunriba miyoi singbu loinamak hatoklakani haina kialaklami adugi matungdi tanja aduda re yamna saunilaklami habdi makoina tawriba plan asi sinaraga tawbani heba khanglaklami maram aduna orga riko amadi fox makongi mafamda mahakna attack tarklami mahana tarukliba thawong asigi maram orga mahaki punishment oina yamna mamlaba sel ka amagi manungda rebu pusalaklami tarukliba thabak mayam asibu William na khalklaba tungda Jack ki manakta William yamna thunamak laklami aduga tawriba asibu karino hangaklami aduga William na Jack ki mafamda hangaklami reko amadi fox na tawriba asibu karino rebo workshop area aduga manungda kanana pusalaga chango haibag ayaba pibagi wafam asida Jack yamna sauna haraklami mafam asigi in charge aina tawringba tawgani amaromdana mamthrik mamlaba sel adugi manungda regi mafamda noroktagi hena tamthiba mongda ot naibagi thabak chatharaklami numit kharani gi matungda re harbu nupa adu angawba amagi matawgomna tawba horaklami sel asigi manungda tha kaya hawkhirami tha kaya hawkhraba matung asida re harbu nupa asi angawba amagi matawgom chapta manan tawraklami asomna mahaki mataw olakpa matam asida William na rebu lokthoknabagi damakta mahaki manakta laklami William harbu nupa asisu regomna mahaki mareibak ki damakta thawai kathokpa pamudra pamiyoi amakhakni adugi matungdi tamna William harbu nupa asina regi mafamda thogliba thodok adu karamnano nahak mataw karamna lakibano asengma pomba khangdoknaba honaraklami adudasu natara makhoi myam asina nahaki nafamda yamna thina ot naibagi thabak chathariba asina karigino adubu renadi karigumba amata haidoraklamde maramdi mahak hauji kanagumba amagi mafamda thajaba adu thamba pamlaktrabagi damaktari regi wakhal adu phajana gyan tarba matungda hojik phawbada mojen harbu nupa aduna regi mafamda laman khomba pamjarami maram aduna orga jet ki mafamda re harbu nupa asibu thangna thilaga hatoknaba order taraklami re nadi jet harbu nupa asigi awaba taba matam punumakta mahana moteng tawkhibani maram aduna orga jet regi manakta changsilaklami aduga mahana regi mafamda asengma pomba lithoraklami jet ki tarukliba mataw asibu uraba tungda mojen haningaletana samnilaklami maram aduna orga tomina kanasu khangandabida jet pu mojen geng aduna hatokhirami jet laikhidabagi paw taba matamda re mahaki emotion adubu khama ngamjarmde maram adun orga yamna thunamak mahak mojen geng adugi manakta laklami aduga yamna tamthina mojen geng adugi miyoi amakhak mahana thina phutharaklami miyoi asibo phuthaba loro matungda rena mojen gi mafamda challenge amakhak taruklami nangna nupa thokpa targadi 1 to 1 phuna si haina ana wafam asibo hek harakpaga atopada lerama geng khupu adu regi background da lebaduna mahaki mateng pangnaba changsilaklami makhoi mayamna tawriba mataw pumba Jack thongnawdagi punamak loinamak yengdura lerami aduga Jack na fox amdi rikogi mafamda call tawradura makhoi khamagi mahuta phuna halu haina paw pirklami adugi matungdi phuna ba horaklami re harbu nupa asidi military background dagi lakpani maram madon orga sarikstra haibina maram orga mafam asida leramba mipung khurimak pomhana phutha ba horaklami asom tawdra mojen bo mahana thina phutharba matung makuna chapladuna hato ke haina tawbaga matang aduda mahana David poraklami David aduna mangak nomnoduna mahana mojen bo happy genu haina sign amakhak taruklami tarukliba sign asibu urbatungda ren mojen bo hatpagi mahuta thato pikirami tanja aduda kadai no khangawdabida mojengi nakanda thang macha amakhak taruklami thang macha adubu mojena lokhatladuna rebu tunglomdagi thelaga halage haina thawrang taruklami tanja aduda David uraduna rebu koludura rebu sibagi mahuta mahak ona sijarage khaluduna managan adubu konthoraklami asomna David bu hek hatpa ubaga atopa leiriba gen khupusing adu chenchalaktona mojenbu mafam asimakta phuraga hatokkirami adugi matungdi rebu Jack ki manakta lakna bahina kauraklami aduga Jack na regi mafamda haraklami nahaki dandi adu hojikti matam sangdokle wafam asibu taba matamda re khangsaw sarokladuna haraklami nahaki namabu yonba ngamlangwani paisa pigini haiba targadi wafam asibu tarbu matamda Jack sawlinglakami aduga asengma pumal loinamak haidoroklami aigi famda nahakpu jail asidagi thadok nanabagi damakta aigi famda hemar haribu nupa aduna nangbu jail asida matam pummuda lehenabagi damakta yamlo paisa kayama pirami maram aduna orga aina nangina famda tawribasi aina taholibani wafam asibu hek haramlaga thokhibaga rena losanduna porakpa phone adu mahana lokthoroklami aduga mahana lokthoriba phone asi call tawduna lerami call aduna William da tawduna leba orami Jack asengma pumba call recording ama tawsan kirami William na adugi matungdi matam ikui howduna William mahaki team ama puraduna Jack ki manakta changaklami
ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯖꯦꯛꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝꯗꯤ ꯉꯁꯤ ꯂꯣꯏꯔꯕꯖꯥꯠꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯛ ꯈꯛꯇ ꯅꯠꯇꯅ ꯔꯤꯀꯣ ꯑꯃꯗꯤ ꯐꯣꯛꯁꯄꯨꯁꯨ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯕꯤꯠ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯣꯖꯦꯅ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯑꯗꯨꯗ ꯗꯦꯕꯤꯠꯀꯤ ꯊꯋꯥꯏꯗꯤ ꯃꯥꯡꯍꯧꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯦꯒꯤ ꯃꯐꯝꯗ ꯗꯦꯕꯤꯠꯅ ꯆꯍꯤ 35 ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯨꯔꯥꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯔꯦꯒꯤ ꯃꯐꯝꯗ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯑꯃ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯨꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯔꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯗꯦꯕꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯪꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯃꯈꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯔꯣꯏ ꯂꯣꯏꯕꯗꯅ ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯂꯝꯃꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯋꯤꯂꯝ ꯑꯃꯗꯤ ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯦꯟꯁꯦꯛ ꯇꯧꯅꯔꯝꯃꯤ ꯊꯣꯛꯂꯛꯄ ꯎꯕ ꯃꯇꯝꯗ ꯀꯦꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒ ꯔꯦ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯩꯁꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯍꯧꯕꯅꯤ ꯖꯦꯜ ꯃꯅꯨꯡꯗ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯆꯠꯂꯨꯆꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯋꯤꯂꯝꯅ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯖꯦꯜꯗ ꯂꯩꯕꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯁꯦꯠꯅꯕ ꯄꯤꯔꯛꯂꯝꯃꯤ ꯉꯁꯤ ꯖꯦꯜꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯤꯝꯒꯤ ꯃꯄꯥ ꯍꯦꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯤ ꯖꯦꯂꯔ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯞꯁꯟ ꯇꯧꯕ ꯑꯃꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯃꯨꯚꯤ ꯅꯔꯦꯇꯔ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯔꯦꯇꯔ ꯊꯦꯡꯛ ꯌꯨ